tonganba aina thingkraba lal haluk kayagi athingma marakta Leibak asigi ningkha tambagi chahi 103 subagi thouram Manipur gi tonganba district headquarters singda pangthoknakhare mapungweba thouram Manipur lengakna sinduna kanglada pangthokhi thouram aduda Manipur gi governor Ajay Kumar Valana thouram mapu oina saruk yaki governor Ajay Kumar Valana Bharat ki machu aham ge fira chingkhatpaga loinana national anthem so sakhi president medal for distinguished service amadi medal for meritorious service phanglaba police personnel singda medal sing khotsinaki Nipan Suba Manipur Rifles के कमांडेंट एन मधुनी माइना लुचिंगबा पेरेड अदुदा मार्च पास हुमफुतरेट के सलामी सु गवर्नर ना ओइके tonganba डिपार्टमेंट के टेबलेट्स अमदी कल्चरल ट्रोप्स तरामरी रोमसो सरुक याके मणिपुर लेजिस्लेटिव असेंबली के स्पीकर टीएच सत्यव्रता एमएलए सिंह चीफ सेक्रेटरी डीजीपी मणिपुर पुलिस के मकोक थोंबो ऑफिसर सिंह अमदी मणिपुर लेंगा के ऑफिशियल क्यासो सरुक याके मणिपुर पुलिस आईआरबी सीआरपीएफ बीएसएफ बीडीएफ होमगार्ड Van Party NCC ex servicemen asa worker yauna cultural troupe kayagi performance kayasu utki masidana tana tonganba department kayagi tablis kayasu utuna department na pai khaliba thabak thoram kayagi matangda utki